Barak Mapao mideng tabiriba khudingmakpu yanhanbamaktada ikai khumnaba uchari hauzik amuk anauba mapao amaga loinana miyamgidamakta pusinjarakli hauzik miyamnasu hena khangnabiraba Manipurda tangdu leitadaba phibam kangluk masilgi marakta unkhatnaba amaga khutthoknaba yum kaya mai thakraba amadi lanthum kaya mangkraba miyagi punsi kaya mangkraba adugumlaba phibam kaya aikoi punamana khangbiri haujiksi chawrakpa tangdulai taw phibam lakpagi phibam duda akoigi lengaki maikeidagi yam kanna honaragasu chapchaba tangdulai taw phibam du oidri phibam sida asigumba laibak thiba thawong kayasi aikoina ujaraga mapanda leiriba manipuri sing maruoina manipuri seso singi luchingba sing mayamna kari wakhal khali kari wakhal phungdok ningi pukning de phawba warul kaya pujaraga ni ngasi miyam mangda laksari basi aikoi huji mak aikoina unajanam gedamak thorang tawjari basi saktak jarabada ojasi mapan manipur gi maruoina assam gi apex body mo oiriba Manipuri Sahitya Parishad Assam hairiba lup asigi General Secretary oina thau pubiriba oja Khumujam Dr. Khumujam Dhiren gani ojagi maphamda lakjage ojanasu hena hujiksi khangbire hujiksi ngasagi Manipur gi phibam si khara laksil su chapchana tangdu leitaw phibam tung koina laksin ba haibadudi oidri aduga Manipur thokliba thawdo wathok mayam sina maram oiraga ngasi awang nongpok Bharat pumba aduga mok akoigi India gi mafam ayambada masigi mami si akoigi masigi mapau si sandokre maruoina awang nongpok Bharat tadi koi nungsi chanana leminirbe chilinaw singi marakta masina nungsi chanabada akaiba pirakpagi mami kaya so koina tapna urakli akoi khangi madudi mapanda leiriba maruoina maitei singsi Manipurna nungairaga akoisu nungaijaba Manipurna awaba targa akoisu kapchaba adugumba pukninggi oiba mari amasu leiri masida Assamda leibiriba tongan ba seso sing luchingba sing miyamna kari khali haiba paudamdo aiko punanabgi damakta ojai mapam lakjabani oja apex body amagi general secretary ama oina ngasigi thawdok Manipurgi awaba phibam sida pukningda kari leiba kari wafum phongdok piningi masi thambiu ana maktada Barak Mapao gi thauram pudun lakpiriba Barak Mapao gi isinawsing mayam punamakpu ai thagachari aduga ai mayam punamakpusu ai kuramjari maruina viewers sing jengbiriba mayam tabiriba mayam punamakpu kuramjari masi handak megi tang ahumdagi hauraga hojuk phawba makha sathana tangdu leitadraba adugumba phiem ama Manipurda kangluk masengi marakta jam nungsi chanana leramba isenawsing igi mariba kangluk masengi marakta khana chaneba thoktana ngasi me kya gi punsi lomkhre aduga lan thum kaya mang takre loinana me kya asok pan nangduna ngasi mak laikanari layingli masi punamaksi urubada mapan Manipurda leiriba koi Manipuri sing gi marakta amadi ai isamakki maigidagi jam sadina nungaitaba thamoida pendaba khoirang khoisaunaba amadi ngasi i nai tariba punamakse aigi ichinaw i mari marakta taribina haiba adugumba wakhal lon sina maram oiraga Assamda leijarabasu amadi ai khoigi oiba i marigi oiba khoigi nungsi chanabagi amakhak leibanina aikoi tumma jade aikoi chaba jade aikoi nungaite amadi kari karam toroga hariba khoigi khana chainaba khangde thoiba thoningba thodok ase masi amuktang inthadana kari karam tawduna kom ingna tapna Manipur se masi panba masi makni aikoina pamjaribase aduga handaki irang asida koi Manipurda irang se thoe adubu Manipur khakta nate masi koi tangdu leitadro film sina koi sapu amakak cham chawna mapanda leiriba koi mete sinaw sinasu pidaba nate maram dingasi jangbiu koi hariba thodo wathok sina maram oiraga Mizoram amadi Churachandpur leiriba koi mete sing ngasi koi Barak tampaki mafam kaya da laktana koi
ꯏꯆꯤꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯈꯔ ꯑꯃꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯨꯝ ꯃꯀꯩꯗ ꯍꯟꯅꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯤꯖꯣꯔꯥꯝꯗ ꯍꯟꯈꯤꯕ ꯌꯥꯎꯔꯦ ꯈꯔ ꯑꯃꯈꯛ ꯂꯩꯔꯤ ꯑꯃꯗꯤ ꯃꯈꯣꯏꯁꯨ ꯁꯤꯒ ꯂꯥꯛꯇꯅ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯀꯣꯟꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯔꯤ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯂꯩꯔꯤꯕ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯂꯛꯈꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ ꯈꯨꯂꯦꯟ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯂꯩꯔꯤꯕ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯩꯗꯥꯡꯗꯅ ꯂꯩꯗꯨꯅ ꯃꯌꯥꯝꯅ ꯃꯗꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯁꯥꯝ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇꯒꯤ ꯑꯃꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯀꯌꯥꯒꯤ ꯃꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯦꯚꯦꯜꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯉꯁꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯁꯥꯐꯒꯗꯒꯦ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯀꯔꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯏꯪꯊꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯑꯗꯨ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯔꯤꯕ ꯃꯌꯥꯝꯅ ꯋꯥꯔꯤꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯈꯣꯏꯗ ꯃꯣꯟꯖꯪꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯉꯝꯖꯗꯕ ꯑꯋꯥꯕ ꯀꯌꯥꯁꯦ ꯃꯈꯣꯏꯗ ꯄꯨꯗꯨꯅ ꯃꯈꯣꯏ ꯊꯦꯡꯅꯔꯤꯕꯁꯤ ꯌꯥꯝ ꯋꯥꯅ ꯇꯥꯃꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯌꯥꯝ ꯑꯋꯥꯕ ꯐꯤꯕꯝꯈꯛꯅꯤ ꯃꯁꯤ ꯈꯛꯇꯪ ꯄꯟꯖꯔꯛꯀꯦ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯆꯠꯂꯤ ꯑꯦꯟ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯆꯠꯂꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯁꯤ ꯊꯣꯛꯈꯤꯕꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡ ꯊꯥꯔꯒ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯁꯦ ꯃꯔꯨꯑꯣꯏꯅ ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯇꯝꯃꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯌꯥꯎꯔꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯕ ꯉꯝꯗꯕ ꯑꯦꯛꯖꯥꯝꯗꯤ ꯊꯥꯗꯕ ꯌꯥꯗꯕ ꯑꯦꯛꯖꯥꯝꯗꯤ ꯊꯥꯕ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤ ꯑꯃꯒꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯑꯃꯈꯛ ꯁꯦꯝꯕꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯥꯏꯕ ꯄꯤꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯂꯦꯁ ꯑꯣꯏꯕ ꯃꯈꯣꯏꯗ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛꯇꯤ ꯌꯥꯝ ꯁꯥꯊꯤꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯈꯣꯏ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯃꯛꯇꯗ ꯊꯣꯛꯆꯜꯂꯕꯅꯤꯅ ꯃꯈꯣꯏꯗ ꯑꯄꯟꯕ ꯑꯃꯈꯛ ꯆꯥꯎꯅ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯝꯖꯅꯤꯡꯉꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯃꯛ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯦꯡꯒ꯭ꯋꯤꯁꯇꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯖꯥ ꯃꯀꯣꯛ ꯑꯃ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯣꯖꯥ ꯗꯥꯛꯇꯔ ꯈꯨꯃꯨꯖꯝ ꯊꯤꯔꯦꯟꯅ ꯄꯟꯕꯤꯔꯤꯕꯁꯤ ꯁꯥꯐꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯃꯛꯇꯗ ꯃꯍꯩ ꯇꯝꯂꯤꯕ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯎꯪꯈꯠꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯝꯕ ꯋꯥꯈꯜ ꯀꯌꯥ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯒꯦ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯈ꯭ꯔꯦ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯁꯤꯜꯂꯛꯄ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯍꯧꯁꯥ ꯂꯩꯃꯤꯟꯅꯔꯝꯕꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯑꯔꯣꯏꯕꯁꯤꯗ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯐꯝꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇ ꯊꯝꯕꯤꯌꯨ ꯐꯅꯤ ꯇꯥꯃꯣ ꯃꯁꯤ ꯇꯥꯃꯣ ꯅꯅꯥꯎꯒꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯩ ꯑꯣꯄꯤꯅꯤꯌꯟꯗꯣ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯉꯁꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯗ ꯃꯥꯡꯖꯔꯤꯕꯁꯦ ꯃꯁꯤ ꯀꯅꯥꯒꯤꯅꯣ ꯃꯥꯡꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯃꯥꯡꯖꯔꯤꯕꯁꯦ ꯉꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯦ ꯀꯨꯀꯤꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯦ ꯃꯥꯡꯖꯔꯤꯕꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯛꯇꯒꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯁꯪ ꯀꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯃꯗꯤ ꯆꯔꯆ ꯀꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯂꯥꯏꯁꯪ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯔꯆ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯒ ꯆꯠꯂꯒ ꯂꯥꯏ ꯅꯤꯡꯖꯔꯒ ꯑꯅꯤꯃꯛꯀꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯩꯇꯩꯒꯤꯁꯨ ꯑꯐꯕ ꯑꯣꯏꯕ ꯀꯨꯀꯤꯒꯤꯁꯨ ꯑꯐꯕ ꯑꯣꯏꯕ ꯅꯥꯀꯟ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯕ ꯑꯃꯗꯤ ꯂꯥꯏꯐꯝꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯉꯥꯛꯇꯅꯤ ꯇꯣ ꯑꯁꯤꯒꯨꯝꯕ ꯂꯥꯏꯐꯝꯁꯤꯡ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯃꯗꯤ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯇꯥꯟꯖꯔꯛꯄ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯖꯔꯛꯇꯅ ꯃꯥꯅ ꯇꯨꯡꯁꯤꯟꯖꯗꯨꯅ ꯃꯥꯅ ꯇꯥꯟꯖꯔꯛꯄ ꯃꯤ ꯑꯃꯈꯛꯀꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯃꯥꯒꯤ ꯑꯥꯔꯅꯤꯡꯁꯦ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯉꯥꯏꯍꯥꯛꯇꯨꯗ ꯃꯤꯀꯨꯞ ꯑꯃꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯁꯥꯎꯕ
खितंगी नुंगाइतो पेंदबदुना मरम ओरगा तुमना चाख्रपन तम मसी अमुखना मसीबु अमुखना मसीगी चाख्रिबा पुनमक्सिंगसे मसी अमुखना रिकवरी तौना बखना बाइबसे कनाउ महीमेगी पंचतदि मदु ओथोकपा अमदि ngamkidaba jai habase thamjani aduda nate ngasi hariba thodok wathokshina maram oiraga macha kainariba mama kainariba mache kainariba machan kainariba manau kainariba mabung kainariba makhoi ki thamoi sidi kari oiramanda makhoi gi punsi sidi kari oiramon awabagi ipaktani hajani masi saigi phangdaba amadi thengado mina khangoi hariba awaba nangliba ing manungi miyo singdo ngasi su makhoi gi di awabagi ipakta लेने मुने है बसे थाचे नखन अनिमक की हजबनी कुकी गिशु मैते गिशु मसीने मरम ओइरगा तमो आइना मसे मयाम द थमजनिंगबा आइगी मणिपुर की लरिबा कंगलुप पुनमक्ता आइना थमजनिंगमदि अखोइ मसेन से नुंगसी सानना लेमिनबा अमदि अखोइ मसेन से अमना अमबु थाजनबा अमदि अखोइ मसेन गे मरक्ता को अंडरस्टैंडिंग से मतम पुनमक्ता पुरकनबा अखोइ डायलॉग तमिनबा फमिनदना अखोइ वारी बदा सानबसे मसी जामथिन मरु ए हजनिंग अमदि लैंगांग पाइखलिबा मणिपुर लैंगांग पाइखलिबा थबक थरोम सिंह लॉ एंड ऑर्डर की मतंगदा कोई कॉमन पीपल ना मियामना मतंग पांगम थोए बसे ए थमजनिंग मतंग पांगबत नते मियामसु कोई लॉ एंड ऑर्डर से मसी ngang चटफम थोए करिगुंबा लेबाक अमा लेरगदी मागी लेबाक दुगी करिगुंबा स्टेट अमा लेरगदी स्टेट तुगी मागी तोन लॉ एंड ऑर्डर ले मदुगी लॉ एंड ऑर्डर से स्टेट तु लेरिबा अमदि लेबाक तु लेरिबा मे खुदमगना मसी ngakna chapminaba amade masibi ikai khumna chappa taragadi leibak to natraga state to yamne ing tappa santi leb adugumba leibak mo egadra natraga state mo egane hebase tamoi thamjaningi aduna masi ina aloibada ina hajaningi se manipur gi miyamda manipur gi sina kudu hajaningi se laingakna manipur gi phana bidang paikhlaliba thabak thorom sing any project masi sing se mayamna su mateng pangiba ngasi mangiba punamak sing se मणिपुर की मांगजम होतनी मणिपुर की चखोट खोंगथांगदा ngasi 20 years तमो मो बैक हनग्रे बसे थमजनिंग हारसिगुंबा नुआइदबो थोदोकचिने मरम ओइरेका लन तु मांगिबा मदि मसी पुनमक्सिनि रिकवर तोनो होनबदा कायम कुइना चंगनी मदि इन मयाम पुनमक्ता इन हाइजनिंग मदि अखोइ मसन से नुक्से चानन लेमिनबा अखोइ मसन की नुआइतबा डिफरेंट ओपिनियन लेबा जाय मदुबो मदु पुनमक्सिंदो फामिनरगा तानमिनरगा करि तोसिगे हाइदुना अखोइ मसन कोइ टेबल टॉक ता तमो जामना पसक कुदिमक्से प्रॉब्लम पुनमगे सॉल्यूशन जतम ले हजनिंगे मसी पाइ पुना हाइबिरम वानी एनी प्रॉब्लम की मागे सॉल्यूशन से मसी लै अदुबो सॉल्यूशन वेब सॉल्यूशन से मसी पुतो कम संगे मदुना इन मसी थमजनिंग मदि लैंगांग नसे पाइखलगलिबा अखोइ याइफनबा थबक थुनम पुनमक्सिंग से मसीदा मायामसु सपोर्ट तो हमतो हजनिंगे अदुगा लॉ एंड ऑर्डर लैबा अदुगुंबा स्टेट अमखक ओहेन बसे अखोइ मायाम पुनमकी तंगाइ फद्रबा अखोइ थौदांग हजनिंगे अमदि अखोइ प्रॉब्लम पुनमक्सिंग से मसी तानरगा अमदि वारी वदा सानरगा पुनमक्सिंग से मसी कोकपंग मने बसे थमजरगा मयाम पुनमकपु आई खुरमजरगा मतुंग मसिगुंबा थोदोक अथोकसे थोक्तनबा नाकन पुनमक्तगे नाकन अमखतगे जारो नाकन पुनमक्तगे होनमिना से वफमदे थमजरगा आई मयाम पुनमकपु खुरमज थागचरी याम मरु ओइबो वाफम थम्बिरी लॉ एंड ऑर्डर बोय खोइ खुदिंग मंगने काय खुमनब तंगाइ फदे लोइना लान हाइबसिना कैदोंगै दवारोइसिन पुरक यारोइ अखोइ पेनदब कयादु वारी सानदुना नुंसिनना पुनमक लोइसनबे याबंगक्तनी लान लेप्सि हाइबो वाफमसिन थम्बिरिबसि ओजाबो अमकुसोना थागचरी मथंग अखोइना उनजरिबसि मपान मणिपुर मरुइना आसामगी महिरोइ लुप ऑल असम मणिपुरी स्टूडेंट्स यूनियन के एडवाइजर होइना लेबिरिबा सोशल वर्कर मिंगोइना पंजरबदा साइखोम कमलाकांतगनी ओजा हौजिक्सी अखोइ मयाम उरे तांग अहुमदा थोकपा कांगलुप की ओइबा इरांग लोइना हौजिक फाउदा चथरकपा तोंगान तोंगान मीडिया कयादा पीगिबा वारोल सिंह अखोइ तारे अदुगा हौजिक्सी इरांग सी चप चाना तंगदु लेताबा फिबम हाइबदुदी अखोइ उबु फंगद्री मचित अखोइगी इरांग मचा मचा सुमक थोकपा अखोइ सुम मणिपुर थेंगनरी मसी कयाम कुइना चथगदौबा अदुगुंबा अमोइन उबी लोइना मसी तंगदु लेताबा फिबमसी पाक लाकदौ मानदबा गी चिंगनब कया अमसो अखोइना उरी मसी पुनमक्सी पिक्चर मयाम से अखोइना उजरगा मपानदा लेबसी सो लीडर अमा ओइना ओजाना करी वाफम थम्बिनिंगी आई ओजाई मफम चिनजगे थागचरी बराक मपाबु हंदक मेगी तांग अहुमदा मणिपुर दा कांगलुप की इरांग से यामना लाइबक थिनिंगाइनी
ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯆꯤꯡꯃꯤ ꯑꯃꯗꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯦꯟꯅꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯆꯧꯕ ꯁꯤꯡꯆꯦꯞ ꯑꯃ ꯊꯥꯔꯛꯄ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯟꯊꯅꯤꯡꯉꯥꯏꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯇꯨꯡꯗ ꯃꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯑꯩꯈꯣꯏꯗ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯤꯃꯁꯨ ꯎꯃꯤꯟꯅꯔꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯀꯔꯤꯅꯣ ꯀꯅꯥꯅ ꯍꯥꯟꯅ ꯃꯁꯤꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯁꯥꯒꯠꯂꯛꯈꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯇꯥꯡ 3ꯗ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯔꯤꯇꯤ ꯃꯥꯔꯆ ꯍꯥꯏꯅ ꯄꯨꯊꯣꯛꯈꯤꯕ ꯑꯁꯨꯝꯒꯤ ꯔꯦꯂꯤꯗ ꯃꯔꯨꯑꯣꯏꯅ STꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯈꯠꯈꯤꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯑꯆꯧꯕ ꯃꯔꯝ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯗꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯂꯧꯈꯠꯂꯛꯄ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯒ꯭ꯔꯦꯇꯔ ꯏꯟꯇꯔꯦꯁꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯈꯔ ꯑꯁꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯌꯥꯝꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯔꯤꯌꯦꯛꯁꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯇꯥꯁꯣꯟꯒꯨꯝꯕ ꯌꯥꯝꯅ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯁꯤ ꯃꯌꯥꯝꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯟꯗꯛ ꯍꯧꯔꯛꯂꯤꯕ ꯂꯥꯟꯁꯤ ꯑꯗꯨ ꯃꯁꯤꯗ ꯑꯃꯁꯨ ꯂꯩ ꯀꯨꯀꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯂꯧꯕꯗꯤ ꯅꯠꯇꯦ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯈꯣꯡꯖꯥꯏ ꯍꯥꯏꯅ ꯈꯪꯉꯛꯂꯕ ꯏꯟꯗꯤꯖꯤꯅꯤꯌꯁ ꯌꯥꯝꯅ ꯖꯦꯔꯣ ꯐꯨꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯄꯦꯟꯗ꯭ꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯏꯕ ꯕꯔꯃꯥꯗꯒꯤ ꯆꯪꯉꯛꯏꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯉꯛꯏꯕ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯌꯥꯝꯁꯦ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯁꯤꯡ ꯍꯦꯜꯂꯛꯄꯁꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯐꯣꯔꯦꯁ ꯔꯤꯖꯥꯔꯚ ꯂꯝꯗ ꯃꯣꯏꯅ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯊꯥꯡꯖꯤꯡ ꯑꯗꯒꯤ ꯀꯧꯕ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯝꯁꯤꯡꯗ ꯃꯣꯏꯅ ꯆꯠꯄ ꯊꯤꯡꯖꯤꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯋꯥꯏꯜ ꯂꯥꯏꯐ ꯁꯦꯡꯆꯨꯋꯥꯔꯤ ꯑꯗꯨꯗꯒꯤꯗꯤ ꯆꯤꯡꯒꯤ ꯂꯝꯗ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯂꯦꯟꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯦꯐꯤꯛꯁꯟ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯀꯨꯀꯤꯂꯦꯟ ꯗꯤꯃꯥꯟꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔꯛꯇꯕ ꯑꯁꯤꯒꯨꯝꯕ ꯒ꯭ꯔꯦꯇꯔ ꯃꯤꯖꯣꯔꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯣꯏꯗ ꯂꯩꯔꯛꯄ ꯑꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯃꯁꯤ ꯅꯨꯡꯗ ꯃꯔꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ प्रजा मियाम खरा खुनाई चेंब सोशल एक्टिविटीज मयाम खुनाईदमदा खनब थिंकरसिंग लोइना उरिब ngakdani aduna samna thamjaningise handaki irang asi hawgalakpesi maroina kokina hawgalakpani haibesmadi mayak senge aduga manipur da leiriba manipur gi big brother am oina mayamba am oina leiriba manipuri singna kayam pukchel chawi haibesigi magi khudam sangdamdi manipur se ngasi phawda shanti da ingna tapna leina bhonarakpada manipur gi big brother am oriba manipuri chilaw singna kari thodang lodun lapagi habsi aikoi khuding bangna loina khangmin uminarabu ngaktani aduna hojik masigi mami tareise mapanda handak manipur da thoiba irang sina mapanda tareiba wakhallon aikoi miyang da phoriba ichin siji aikoi gi imalibak manipur da aikoi gi mitei manipuri hariba jamna big brother oina leiriba furup kangluk se hanagumna ka henna pukchel chawna leibagi matam nalaktra haiba feeling simadi aikoi da phore being a big brother ma oina aikoi se matam chupta pukchel chawna manipur gi territorial integrity ngak na bu honabda chawo role lodun lakpase handaki matang sagedi matang sadana maram sadana ka henna pukchel chawna leibagi matam natre habisi mai aikoi da feel towi maruina mapan manipur da leiba manipuri chinnaw singda aduna makoina talibu demand sing khuding makse manipur sarkar ga moi thengnagadamni in a democratic way da makoina pen da bam jaha leiragasu madu aikoi democratically moina fight to bajabani madu tawdadram hoina violence
ꯌꯥꯝꯅ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯀ ꯂꯣꯏꯅꯅ ꯃꯣꯏꯅ ꯏꯔꯥꯡ ꯍꯧꯔꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯄꯤꯁ ꯔꯦꯂꯤ ꯑꯃꯗ AK-47ꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯄꯤꯁ ꯔꯦꯂꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯄ꯭ꯔꯤꯊꯤꯕꯤꯅ ꯈꯪꯉꯕ ꯄꯣꯠꯁꯛꯅꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯣꯄꯟꯂꯤ AK-47 ꯄꯥꯏꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯤꯁ ꯔꯦꯂꯤꯅꯣ ꯑꯗ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯑꯃꯁꯨ ꯐꯥꯎꯔꯩ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ ꯐꯦꯂꯔꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯖꯩ ꯃꯔꯝꯗꯤ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯑꯣꯄꯦꯟ ꯖꯤꯝ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯕꯒꯤ ꯋꯥꯐꯝ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯁꯪꯒꯥꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯃꯣꯏ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯁꯤꯟꯕ ꯌꯥꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯇ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯈꯔ ꯐꯥꯎꯏ ꯃꯗꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟꯅꯁꯨ ꯐꯣꯡꯗꯣꯛꯏꯕꯗꯨꯅꯤ ꯃꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯐꯦꯂꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯐꯥꯎꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯦꯟꯅ ꯃꯩ ꯆꯥꯛꯂꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 30ꯗ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯖꯣ ꯖꯤꯂꯥꯏꯄꯥꯎꯅ ꯊꯣꯛꯂꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯁꯇ ꯃꯅꯤꯄꯨꯔꯗ ꯏꯟꯅꯔ ꯂꯥꯏꯟ ꯆꯪꯉꯤꯕꯁꯤꯗ ꯏꯟꯅꯔ ꯂꯥꯏꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯀꯃꯦꯟꯗ ꯃꯤꯖꯣꯁꯤꯡꯕꯨ ꯐ꯭ꯔꯤ ꯊꯥꯕꯒꯤ ꯅꯟ ꯃꯤꯖꯣꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯒꯤ ꯌꯨꯅꯤꯇꯤꯗ ꯑꯀꯥꯏꯕ ꯄꯨꯔꯛꯄꯅꯤ ꯀꯥꯏꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯗ ꯃꯣꯏꯅ ꯂꯥꯟꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯍꯥꯎꯗꯤ ꯊꯣꯛꯂꯛꯂꯒꯗꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯗꯥꯏ ꯅꯈꯣꯏꯅ ꯂꯧꯒꯗꯕꯅꯤ ꯀ ꯍꯥꯏꯅ ꯊ꯭ꯔꯦꯠ ꯇꯧꯔꯛꯄꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯁꯤ ꯁꯥꯒꯠꯄꯗ ꯏꯔꯥꯡꯁꯤ ꯊꯣꯛꯂꯛꯅꯕꯗ ꯃꯁꯤꯅ ꯃꯆꯥꯛ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯃꯁꯤꯁꯨ MZPꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯌꯥꯝꯅ ꯏꯛꯅꯥꯏꯠ ꯇꯧꯕ ꯃꯩ ꯆꯨꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯑꯃꯅ ꯍꯥꯏꯅ ꯂꯧꯏ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯗꯣ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯐꯥꯔꯁ ꯃꯁꯤꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯁꯁꯦ ꯁꯦꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗꯒꯤꯁꯨ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯅꯈꯣꯏꯅ ꯇꯧꯗꯨꯅ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯝꯁꯨꯁꯨ ꯁꯥꯏꯂꯦꯟ ꯁ꯭ꯄꯦꯛꯇꯦꯇꯔ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯋꯦꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯑꯃꯁꯨ ꯄꯤꯈꯤꯗꯕ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤꯁꯦ ꯀꯥꯏꯍꯟꯅꯤꯡꯗꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯁꯤꯁꯇꯦꯝ ꯑꯃ ꯃꯣꯏ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯦꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯁꯤꯅ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯁꯤ ꯇꯣꯉꯥꯟ ꯊꯣꯛꯄꯒꯤ ꯃꯣꯏ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯃꯣꯏꯅ ꯄꯨꯔꯛꯄ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤꯗ ꯃꯁꯤ ꯁꯤꯡꯆꯦꯞ ꯊꯥꯕ ꯑꯣꯏꯒꯅꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃ ꯃꯄꯥꯟ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯣꯃꯤꯇꯤ ꯂꯩꯔꯤ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯣꯃꯤꯇꯤꯗꯨꯗ ꯃꯣꯔ ꯑꯣꯇꯣꯅꯣꯃꯤ ꯄꯋꯥꯔ ꯃꯣꯏ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯌꯥꯏ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯒꯤ ꯆꯥꯒꯣꯏꯅꯨꯡꯗ ꯃꯣꯏ ꯃꯣꯔ ꯑꯣꯇꯣꯅꯣꯃꯤ ꯃꯣꯏ ꯗꯤꯃꯥꯟ ꯇꯧꯕ ꯌꯥꯏ ꯊ꯭ꯔꯨ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯣꯃꯤꯇꯤꯒꯤ ꯑꯗꯨ ꯅꯠꯇꯅ ꯇꯣꯉꯥꯟꯅ ꯃꯅꯤꯄꯨꯔꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄꯁꯤꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯦꯒ꯭ꯔꯤꯇꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯑꯣꯏꯒꯅꯤ ꯑꯗ ꯃꯅꯤꯄꯨꯔ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯐꯥꯔꯗꯔ ꯗꯤꯕꯤꯖꯟ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯋꯦꯗ ꯃꯣꯏ ꯗꯤꯃꯥꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯋꯦꯗ ꯗꯤꯃꯥꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯈꯨꯠꯊꯥꯡꯗ ꯒꯣꯔꯃꯦꯟꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯈꯨꯠꯊꯥꯡꯗ ꯏꯪꯅ ꯆꯤꯛꯅ ꯇꯧꯒꯗꯕꯗꯨ ꯑꯍꯦꯟꯕ ꯐꯣꯔꯁ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣ ꯂꯩꯇꯕ ꯐꯤꯕꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄꯁꯤꯡꯗꯨ ꯄꯦꯟꯗꯕ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯃꯛ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯛꯊꯣꯡꯅꯔꯤꯕ ꯑꯋꯥꯕ ꯇꯥꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ CSO ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯀꯔꯝꯕ ꯋꯥꯐꯝ ꯊꯝꯅꯤꯡꯉꯤ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩꯕꯨ ꯑꯣꯏꯔꯕꯁꯨ ꯀꯨꯀꯤꯕꯨ ꯑꯣꯏꯔꯕꯁꯨ ꯃꯔꯨꯑꯣꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯑꯁꯥꯝꯗ ꯃꯁꯤꯒꯤ ꯃꯃꯤꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯇꯥꯏ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ CSO ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯁꯨꯞꯆꯜꯂꯒ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝꯗꯨ ꯇꯦꯟꯇꯛꯅ ꯊꯝꯕꯤꯒꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤ ꯃꯇꯥꯡꯗ ꯕꯣꯔꯥꯛ ꯇꯝꯄꯥꯛꯇ ꯑꯁꯥꯝꯗ ꯆꯥꯎꯔꯕ ꯃꯃꯤ ꯑꯃ ꯇꯥꯗꯕ ꯅꯠꯇꯦ ꯇꯥꯏ ꯕꯣꯔꯥꯛ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯅꯖꯩ ꯑꯃꯁꯨꯡ ꯃꯈꯣꯏꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛꯁꯤꯗ ꯄꯦꯟꯗꯕ ꯅꯨꯡꯅꯥꯡꯕ ꯀꯌꯥ ꯄꯣꯛꯇꯕ ꯅꯠꯇꯦ ꯑꯗꯣ ꯃꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯁꯤꯗ
ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯤꯗꯔꯁꯤꯡꯅ ꯄꯥꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯑꯌꯥꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯐꯨꯔꯨꯞꯇꯒꯤꯁꯨ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯁꯥꯟꯇꯤ ꯄꯥꯝꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯆꯦꯔꯣꯜ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯝꯄꯥꯛꯀꯤ ꯍꯣꯖꯥꯏꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯒꯧꯍꯥꯇꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯝꯁꯨ ꯑꯗꯨꯒꯤꯗꯤ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜ ꯐ꯭ꯔꯣꯟ ꯃꯅꯤꯄꯨꯔꯤ ꯔꯥꯖꯕꯥꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜ ꯑꯁꯥꯝ ꯌꯨꯅꯤꯠ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯁꯤꯑꯣꯁꯤꯡꯅꯁꯨ ꯄꯤꯁ ꯔꯦꯂꯤ ꯀꯌꯥ ꯑꯣꯔꯒꯅꯥꯏꯖ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯝꯕꯇꯤꯅꯆꯤꯡꯕ ꯊꯥꯟꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯥꯡꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯄꯨꯝꯅꯃꯛꯀꯤ ꯁꯥꯟꯇꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯃꯤꯟꯅꯔꯤꯕꯅꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯕꯣꯔꯥꯛꯇ ꯑꯁꯥꯝꯗ ꯏꯚꯦꯟ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯤ ꯃꯃꯤꯁꯦ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯕꯨ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯁꯥꯟꯇꯤ ꯃꯅꯤꯄꯨꯔꯗ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯑꯁꯤꯃꯁꯨ ꯐꯥꯎꯔꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯔꯕ ꯑꯆꯧꯕ ꯐꯤꯔꯦꯞ ꯈꯔꯗꯤ ꯂꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗꯗꯤ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯃ ꯍꯥꯏꯔꯤꯕ ꯐꯤꯔꯦꯞꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯂꯣꯟ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯗꯕ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯛꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯃꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯀꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯔꯛꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯊꯝꯖꯅꯤꯡꯉꯤ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯤ ꯒ꯭ꯔꯦꯇꯔ ꯃꯅꯤꯄꯨꯔꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯃꯥꯂꯦꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯗ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯌꯥꯝ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯁꯥꯒꯠꯄꯗ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯁꯤꯑꯦꯁꯑꯣ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝꯗꯨ ꯑꯣꯖꯥꯅ ꯊꯝꯕꯤꯒꯅꯤ ꯈꯜꯂꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯁꯥꯟꯇꯤꯗ ꯂꯣꯏꯁꯤꯟꯅꯅꯕ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒꯤ ꯃꯔꯛꯇ ꯑꯣꯡꯈꯠꯅꯔꯝꯕ ꯚꯥꯞ ꯇꯥꯃꯤꯟꯅꯔꯝꯗꯕ ꯀꯌꯥꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯅꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯋꯥꯔꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯐꯥꯎꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯁꯤ ꯄꯨꯡꯂꯧ ꯂꯧꯊꯣꯛꯈ꯭ꯔꯒ ꯌꯥꯝꯅ ꯁꯥꯟꯇꯤꯒꯤ ꯑꯣꯏꯔꯕ ꯁꯥꯟꯇꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯕꯔꯥꯛ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯤꯅ ꯃꯅꯤꯄꯨꯔꯤ ꯌꯨꯠꯁ ꯐ꯭ꯔꯟꯠ ꯑꯁꯥꯝꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯁꯦꯔꯥꯝ ꯍꯦꯔꯥꯖꯤꯠꯀꯅꯤ ꯁꯦꯔꯥꯝ ꯍꯦꯔꯥꯖꯤꯠ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯒꯤꯗ ꯀꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯎꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯂꯨꯔꯒ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯨꯠꯁ ꯑꯃ ꯑꯣꯏꯅ ꯌꯨꯠꯁ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯝꯂꯞꯄ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯑꯃꯇꯪ ꯋꯥꯈꯜꯂꯣꯟꯗꯪ ꯐꯣꯡꯗꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯔꯥꯛ ꯃꯄꯥꯎ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯆꯍꯤ 4-5 ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯜꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯤ ꯂꯧꯍꯧꯗꯕ ꯂꯣꯏꯅ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯊꯥꯔꯛꯄꯒꯤ ꯗ꯭ꯔꯒꯀꯤ ꯊꯤꯡꯉꯛꯄꯒꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ
ꯏꯀꯣꯅꯣꯃꯤꯛꯇ ꯈꯨꯠ ꯊꯥꯔꯛꯄꯁꯤꯒ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯂꯩꯕ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯇꯤ ꯗꯤꯃꯥꯟ ꯇꯧꯕꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯁꯦ ꯃꯥꯒꯤ ꯆꯥꯛꯊꯨꯡ ꯐꯪꯕꯒꯤ ꯋꯥꯁꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯋꯥꯈꯜ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯜꯂꯛꯄꯗꯒꯤ ꯉꯁꯤꯒꯤ ꯏꯔꯥꯡꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯀꯨꯀꯤ ꯆꯤꯟ ꯃꯤꯖꯣ ꯆꯤꯟ ꯖꯧꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯕꯥꯔꯃꯤꯁ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯡꯍꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯤ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯒꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤꯔꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯐꯥꯎꯔꯤꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯏꯅꯥꯎ ꯍꯤꯔꯥꯖꯤꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯁꯤ ꯂꯣꯏꯁꯤꯟꯍꯟꯕ ꯄꯥꯝꯕ꯭ꯔꯥ ꯀꯔꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯁꯤ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯂꯤꯗꯔꯁꯤꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯍꯟꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯃꯅꯤꯄꯨꯔꯁꯤ ꯍꯟꯖꯤꯜꯍꯟꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯂꯣꯏꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯤꯗꯔꯁꯤꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯂꯤꯗꯔꯁꯤꯡꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯤ ꯁꯪꯗꯥꯏꯅꯕ ꯑꯃ ꯄꯨꯔꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯒ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯆꯠꯊꯔꯛꯄꯁꯤꯗ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯈ꯭ꯔꯦ ꯂꯟ ꯊꯨꯝ ꯀꯌా ꯃꯥꯡꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝ ꯀꯌꯥ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯃꯩ ꯊꯥꯅꯗꯅ ꯃꯃꯥꯡꯉꯩꯗ ꯊꯣꯛꯈꯤꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯩꯇꯩꯕꯨ ꯑꯣꯏꯔꯦ ꯀꯨꯀꯤꯕꯨ ꯑꯣꯏꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯣꯏꯔꯛꯇꯕ ꯇꯁꯦꯡꯅ ꯆꯣꯡꯊꯣꯛꯑꯒ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤꯗ ꯁꯔꯨꯛ ꯌꯥꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯔꯛꯄ ꯏꯟꯁꯤꯀ꯭ꯌꯣꯔ ꯐꯤꯜ ꯇꯧꯔꯛꯄ ꯀꯌꯥ ꯑꯩꯈꯣꯏꯅ ꯑꯁꯨꯃꯛ ꯎꯕ ꯐꯪꯉꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯄꯥꯎꯖꯦꯜ ꯀꯌꯥ ꯄꯨꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯀꯩꯗꯧꯕ ꯑꯃ ꯑꯃ ꯃꯌꯥꯝ ꯑꯃ ꯎꯏ ꯃꯔꯨꯑꯣꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯃꯩꯇꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯈꯨꯟꯗꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯆꯧꯕ ꯃꯈꯜꯒꯤ ꯔꯤꯌꯦꯛꯁꯟ ꯀꯌా ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯁꯥꯝ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯍꯧꯒꯨꯝꯕ ꯇꯧꯔꯛꯇꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯤꯁ ꯀꯃꯤꯇꯤꯒ ꯁꯦꯝꯖꯤꯟꯗꯨꯅ ꯊꯝꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒ ꯑꯩꯈꯣꯏ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯄꯤꯁ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯦꯟꯗꯜ ꯂꯥꯏꯠ ꯔꯦꯂꯤ 5-6 ꯁꯤꯟꯈ꯭ꯔꯦ ꯉꯁꯤꯁꯨ 3-4 ꯁꯤꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯂꯩꯕ ꯄꯥꯝꯕ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯩꯈꯤꯗꯕꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯥꯠꯃꯥ ꯁꯥꯟꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯅꯤꯖꯕ ꯑꯣꯏꯅ ꯄꯤꯁ ꯔꯦꯂꯤ ꯃꯌꯥꯝ ꯑꯃ ꯁꯤꯟꯖꯔꯤ ꯂꯣꯏꯅ ꯉꯁꯤꯁꯨ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯑꯩꯈꯣꯏ ꯄꯤꯁ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯅ ꯆꯪꯉꯛꯏꯕ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡ ꯑꯇꯩ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯁꯤꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯂꯣꯏꯅ ꯃꯤꯖꯣꯔꯥꯝꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏ ꯀꯤꯊꯨꯛ ꯀꯤꯔꯨꯝ ꯇꯧꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯈꯔꯅ ꯃꯈꯣꯏꯗ ꯀꯤꯍꯜꯂꯛꯄ ꯃꯩꯇꯩꯁꯤꯡꯁꯤꯒ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯁꯨꯅꯥꯏ ꯆꯥꯟꯄꯨꯗ ꯑꯩꯈꯣꯏ ꯁꯣꯔꯠ ꯕꯣꯔꯥꯛꯇ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯕꯣꯟꯇꯔꯥꯕꯨꯗ ꯑꯩꯈꯣꯏ ꯔꯤꯂꯤꯞ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯕꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯃꯩꯐꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯨꯂꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯔꯨꯏ ꯑꯗꯣ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯆꯤꯡ ꯇꯝ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯏꯪ ꯇꯞꯅ ꯂꯩꯕ ꯄꯥꯝꯃꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯒ ꯂꯩꯕ ꯃꯥꯔꯒꯤ ꯏꯁꯇꯨꯗꯦꯟꯁꯤꯡꯒꯁꯨ ꯑꯩ ꯏꯁꯥꯃꯛꯀ ꯅꯍꯥꯟ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯃꯈꯣꯏ ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯊꯥꯖꯕꯁꯨ ꯊꯝꯃꯤ ꯑꯁꯤꯒ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯖꯪꯁꯤꯒ ꯏꯍꯧꯁꯤꯒ ꯂꯝ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯩꯐꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯃꯥꯡꯗꯒꯤ
ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯨꯡꯁꯤꯅ ꯂꯩꯔꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯨꯒꯤ ꯃꯔꯤ ꯑꯗꯨ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯀꯥꯏꯍꯜꯂꯦ ꯑꯁꯤꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯁꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯌꯨꯠꯁꯤꯡꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯈꯟꯅ ꯆꯩꯅꯕꯒꯤ ꯃꯍꯨꯠꯇ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯏꯅꯥꯎ ꯍꯦꯔꯥꯖꯤꯠꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯃꯄꯥꯎꯗ ꯊꯝꯕꯤꯔꯛꯏ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯕꯔꯥꯛ ꯃꯄꯥꯎꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ